ngasi June tang kun sok lising ani kun manga ingagi kun mari ni panba irai numit ki nungthil gi cover sing da evening newspaper sing da kari kari phone lege haiba do mayam yeng minase aham ba cover da YL Kati low panba yana ba thorong lokhat piu headline sing da lei ba se security force na khulak pi hat khraba tung da kuki sing na namdana khunda bam phom sing da matam kak ta ban kau khre Lomi sinmi sing hakpi senbi da badagi maitai sing na PR lingak ta sauri business nungaiba India gi state singi manung da Manipur na khwaidagi mamai da leire entrepreneur sing Manipur gi chena khre anau basu thoraktre lingak central force na chathariba thong malem da khangan na hona ga dabani amuko Lomi de attack tawba India gi economy da singna bani folks COVID na laksilakle ngasi khaktada kunmapan positive oire adomgi damak haiba health insurance ama hodokre section thorang lokhat piu kokomi free gynae medical checkup pangthokre nupa singi chromosome hantharakpana khudong thiba thogalakpa yana leire Mapalamgi pauda yauribasina Iran na cluster bomb yauba missile camera capsule lakre Indian mahiroi ama chap chaba maram khangdana Canada da sikre plane ticket kakpugi chang hantharakle aduga mathangda leiba pause asina koigi marup haiba evening news adune aham headline da leibase 2026 की विधान सभा दा मितई मिहुत अमा थागतसी दिल्ली मितई पीपल्स कन्वेंशन दा वरेप सही निफु तरुक की मतुंग दा मणि त्रिपुरा बोर्ड की परीक्षा दा टॉप पोजीशन दा मितई मचा भैगत चंद्र की चनीगम मरिफु मंगा सुबा मपोक कुमोन जून कुंथ्रा दा kidney transplant tawragani the great June uprising and unity day Manipur apunbagi saktam kaibi aroi Assam da primary level gi oza singda namit mangani mitai mayek training program plane kaibada yauba Manipur gi ningol ani saknai reba film maker Sri Aribam Shyam Sharma gi Manipur gi film gi khongchatta aigi thaudang masi singsi leiri aduga Kangla Paudana kari leiribge haibadasu amu yengminasi Kangla Pauda Phubala Thogdoki Mari Leinana Kaukhiba Matam Kaktaba Ban Handokre Churchanpur Dana Kuki CSO Singna Kaukhiba Banna Chauna Akaiba Pikre Free Movement Dil Yanadriba Phauba Kuki militant singi Shu Center na Hangdokpagi wafam leitri state lengak amasung central forcing na chathaba thong mathong huktaba thong sing miam chap chana thengnaminasi amuko Iran gi nuclear site sing da target tawani US ki ayaba ngairoi Israel si sing leiri aduga akhoi Marksida English ki edition gi pau oina leiba khoi evening gi news da Imphal Times da kari kari yaur gi habdo mu yengminase Imphal Times ki aham da lerise tensions mount in Bisnupur and Churchanpur following fresh violence protests erupt MLA Joy Kishan urged media to play a key role in restoring peace announces elevator installation at Manipur Press Club. Air India crash victims' mortal remains returned to Kangpokpi and massive tribute. Amuko condemns firing incident at Phuvala, demands accountability from authority. Kokomi farmers wing slum inaction over attacks on farmers demand clarity and security. Adu editorial column da President rules in Manipur fails to deliver peace or accountability haina leiri
ꯃꯁꯤꯁꯤꯡꯁꯤ ꯉꯁꯤꯒꯤ ꯏꯚꯤꯅꯤꯡ ꯅ꯭ꯌꯨꯁꯇ ꯑꯩꯈꯣꯏꯅ ꯐꯪꯕ ꯄꯥꯎꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡꯅꯤ꯫